केंद्र की पोलिंग स्टेशन खुदिंगमक्ता CCTV रेकॉर्ड अमदे वेबकास्ट तौरमदबदगी पोलिंग स्टेशन खुदिंगमक नौना भोट पांगथोकनबा कांग्रेसना इलेक्शन कमीशन वकटख्रे जिरीबामगी बुतांखाल गवर्नमेंट अपर प्राइमरी स्कूल दा लेकाई की सा पुथोक पुसिन तौबा मियोय अमना ओजासिंगी महुत सिंदुना लाइरिक ताक्तुना लैरमले अमदी रिम्स रोडता गाड़ी मौंग सुमना खामदबदगी इमरजेंसी यावना मियामना चथोक चसिनदा खुदोंग चादब चावना मायोक्नरे मियंग ताबिरब पुमनमकपु तरामना ओक्सरी हौजिक मपुंग ओइबा पाउ पिजरी थासिगी तंगतारा नेपालदा भोट थादनखिबा अदुदा चीफ मिनिस्टर की हिंगांग केंद्र की पोलिंग स्टेशन खुदिंगमक्ता CCTV रेकॉर्ड अमदी वेबकास्ट तौरमदबदगी केंद्र सिगी पोलिंग स्टेशन खुदिंगमक रिपोर्ट तौननबा मरी लेनबसिंगदा वकटख्रे हाइना इंडियन नेशनल कांग्रेस की मिरेप ओनब किशोरना फोंदोख्रे कांग्रेस भवनदा ngasi numitang pangthokiba paugi mifam amada mahakna makhatana vote loiraba matung mari leinaba aro singa candidate singa mikhalgi scrutiny tawbada hangang kendra gi polling station amata webcast tawramdabani masina maram oiduna kendra sida ranba pambai sizne habagi chawraba khudamni Manipur Pradesh Congress Committee की माइकैदगी CEO Manipur Concerned Returning Officer मदी Election Commission दा वकत चेपीदुना रिपोर्ट तौनना बखंगन ख्रे भोट थादबनि मिता अंद्रो केंद्र दा पोलिंग स्टेशन तरामाथोइदा BJP खक्तगी पोलिंग एजेंट फमंदुना अरानबा मोंगदा भोट थादा हनखी मसिदा नतना भोट निमिता केंद्र दुदा मिरेप सिंगना भोट की फिबम यंगसिनबा चटपदा मखोय फावबा खुदोंग थिनिंगाय ओइबा फिबमदा लेरमखी केंद्र सिगी पोलिंग स्टेशन नंबर 7/39 नोंगब्रमदा पोलिंग स्टेशन मनुंगदा लाना तौबगी वीडियो फुटेज अमसु CEO द पिसिनख्रे हारिबा पोलिंग स्टेशन सिंग असिसु रिपोर्ट तौनना बखंगन की थोंगजु केंद्र दा पोलिंग स्टेशन तरुक BJP की वर्कर्स सिंगना अरानबा पांबै सिजनदुना भोट थादा हनखी पोलिंग स्टेशन 5/24 दा भोट थादरिबा नीति नियम अदु पेंदबदगी BJP नतबा पार्टी की एजेंट सिंगना प्रिजाइडिंग ऑफिसर दा नुंथिल पुंग 3 मखाइदा रिपोर्ट तौबिननबा खुदकता वाकचे पिसिनखी कैराव केंद्र की पोलिंग स्टेशन 6/6 दा इंडियन नेशनल कांग्रेस की असेंगबा एजेंट तांथोकलगा असाबा एजेंट फमंदुना प्रॉक्सी कया चथखी महना मखाताना ngarang pangthokiba scrutiny aduda voter singe form 17A check tawbada voter khudingmakna masagi khudek pibagi mahutta khubi soina pumnamak oinamki manipurda khubi soi tawba masing asuk yamna leiramlibasi angakpa fawi election commission of india na pangthokiba mikhaladugi achuma wayel pirakani haibagi thajaba lei haiki तू हैंगांग एसीसीदा लेरिबा पोलिंग स्टेशन अमतदा कोई वेब कास्टिंग तौबा नत्रगा CCTV से अमता तौरमद्रे अदुगा अतै अतै एसी सिंग सिदादी पुन्ना 291 पोलिंग स्टेशन दा हैंगांग नतबा मफमददी CCTV वेब कास्टिंग से तौरमे हरिबा अदाई खोइना मसे करिगिनो हैंगांग हैबा एसी सिदा वेब कास्टिंग तौरमद्रिबसे अदुगा CCTV तौदबसे हाइना हंगबदा मसिगे असेंगबा रिप्लाई सु फंगदे इरेगुलरिटीज लाइरबा नतग मेल प्रैक्टिसेस नत रिगिंग प्रॉक्सी वोटिंग सि मयाम से तौबसे थिंगनरबगे दमकता तौबने हरिबा अरे इन केस ऑफ हैंगांगददी मसि यावरमद्रे हरिबा मसि रिपोर्ट से मफम कयादा सोयदा लाकने न थाजै इलेक्शन कमीशन हरिबा सोयु मयाम से लेबनिना Election duty tauba police personnel amada phajadaba wahi siznaduna miyam mamangda kihanbagi thabak sathakiba Congress MLA ke Meghachandra amadi ke Ranjit ki mathakta action lokhatnaba election commission amadi CEO Manipurda BJP Manipur Pradesh na wakat khrei nitapa chu thektaleba paugi mifam amada BJP Manipur Pradesh ki hanagi general secretary ke Sarat Kumar na miyam gi mihut oina mikhal da mai paktuna miyam gi luchingba oiriba MLA anina mikhal gi duty tauba police personnel amada sathakiba thawong adu BJP Manipur Pradesh na haksin na yaning de thawong adu miyam gi luchingba amana lo makhutta pairaga sizinabani haiki election commission ni staff amani haina khallaga moibu duty de assign tawbani madu punamaktu khangna mukhoina police personnel da yamna kiba ya bamongda dhap tawgiba dumak BJP Bharatiya Janata Party Manipur Pradesh na strongly condemn tawi aduga loinana kanagumba MLA oiro MP oiro मा की आउन कंस्टिट्यूंसी दुदगी हेंदोक यादे हेबसी सिदा निखिजना पल्ली मरम अदुना मखोय अनि की मथक्ता आइन गोइबा तब चाब लखन दोप एक्शन लखलु हादना एखोय मदुगी से ngasi एखोय थाजले
All Manipur Students Union Amsuna Jiribam District Manung Hanjina Leipa Barak Circle da Lebe School Sing Koina Satuna Yangsin Kre School gi staff Oza infrastructure wat padanatana Oza Sing Laktabadagi Butang Khal Government Upper Primary School da Lekagi Cha Puthok Pusin Tauba Miyoi Amana Ka Amada Class 1 dagi 6 Phawa Punna Larik Takpiramba Thengnare Mahiroi Singi Kongsat Aduda Students Volunteer Committee Amsugi L Ranbir Joint Secretary Moirangthem Pravin Vice President Abdul Hakim Amsuziri District Committee की प्रेसिडेंट वाई संजीव सुसरु याकी सोतो बेकरा गवर्नमेंट जूनियर हाई स्कूल बोरो बेकरा गवर्नमेंट हायर सेकेंडरी की फिवम सुयंगसन के एमसु की जॉइंट सेक्रेटरी मोरंगथेम प्रवीणना सोतो बेकरा गवर्नमेंट जूनियर हाई स्कूल दा हेडमास्टर नतना अतोपो ओजा अमत स्कूल कारमदे इंफ्रास्ट्रक्चर मतिकसाना थंबिदबना लाइरिक तंफमसी संगोल अमदा माहिरोई सिंग लेबा थेंगनरे Butang Khal Government Upper Primary School da English su haitaba Rohit Chandra Kauba miyoi amana class 1 dagi 6 phaba English class takpiramba asi laibak thibani oja su leramdaba asina maram oiraga ngasigi oina school asi chuti thadokre hairi Vice President Makak Mayum Abdul Hakim na Jiribam gi ZE on school sing yangsin bagi mahutta chokri konduna laiba school gi oja sing su ZE oge office da staff hoina siznaba yaroi hiramasigi matangda mari leinaba authority na midyang sangbi yu haiki school si Sangon Gumaina, Amadi School si fencing sing matik sana khada bamli school si wan sing kindu lady loina emsu Jiribam district committee sina lisang sina school si yaksin kosat kaya among sakre adubu ngasi fawda mana kallaba government ngasi bo tadana lady aduga ZEO sing su school su chatta bida office da soki konuna amadi school si ge award passing yeng da bida school si da lady oza sing fawda makoi office da staff oi sina thambagi report hoji emsu na phangna lady Nagamapal traffic point agi Rems Hospital tabalambi eski nag yata tongan ba business tawriba mioi singna masagi gari park tofam thamdabadagi mafam aduda lagliba amadi makoi masa masagi gari singna lambi gi nag yata khamjinduna thambadagi lambi asida ana ayak sauna miyamna chathok chasin tawbada ana ayak yauna chauna khudong sadaba mayokna halle hiram sida pawda mama Lambi asi double parking toksinbana maram oiraga achat awok singda thengnariba khudongcha da basing ISTB na tangkak kaya thokna miyamna paudam khrabagi matungda transport department amasung traffic police ki maikai dagi mafam sing sida section tharang lakhotpaga loinana no parking gi signage sing bathet labasu lambi asida zatliba amasung gari park tawriba singna madu wahan thok lehendabana maram oiraga lambi sida achat awok singda hen khudongcha da mayok na hanbagi maram amasu oiri Lambi asigi nak yata dukan fam leba sing amasung pot leba lak leba sing na no parking jaga sing da gari khamjan ba sing adu traffic police na gari sing adu lothok na ba khangal ba su gari owner sing ga traffic police ka ungkhat na bi thodok kaya amasu thokli Lambi sida leriba clinic amasung tongan ba commercial oiba makhoi gi dukana sing bana mafam chana makhoi gi parking thamdaba amasung parking gi khudong sa ba pi da bana maram oiraga mafam sing sa double parking tawagi sang hengalak bana rims hospital tamna lak liba ambulance na sing ba ana pukhat liba gari sing da su khudong sa da ba kaya mayok na han bagi maram amasu oiri miyam na su bhap ta bagal loina na nga gi khudong sa ba thadok tu na mafam sana parking tawduna lambi asigi khudong sa ba hengat an na ba mai le authority ching su yengsin bagi matam oire video journalist Ranjan galoina na paudam jariba Michael Yumnam ISTV News Imphal Jiribam lambi gi New Kaifundai village mayada non local ani sakhangdaba singna hatlamle mokhoi ani ge asiba hakchang adu lambi gi nakana leramki asiba hakchang ani adu amaga meter samarom lapnana leramki tawsem police taki phangba pawgi matung ina laikhidraba mioi ani gi mai amadi koki sarukta karigumba potsak amana thomki bagi dakpham lerami hairi ngasi ayupung taruk makhairom taba matamda thengnarakhi bani asiba hakchang ani adu masak maming khangdokna ba janems ki mokta thamkhre Amaromda misi asiga mari lenana mioi ani police na wahang pahang tawnana ba lokhatle hairi mioi ani adudi galyang pau apokpa agong amasung kaningam pau apokpa pausrau kawi hairi khunjasing na phongdorakpada laikhidraba mioi ani aduna numit homnigi mamangda kholgi angang phana na ba hanaramki khunjasing na khangnarakpadagi manak nakpa lokta sen kibani miyamna sena duna leiringai ngarang makhoi ani ubadagi khunjasing na wahang pahang tawbada phubadagi sikibani hairi
RK Kalasana Sagol Hanjaba RK Sanangangba Laurung Purel Memorial Committee na Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kanglai Paka Khosam Naduna Manipur gi Lan Misingi Thongna Lingzelamasung 1891 gi Lan Famgi Chama Kunipal Suba Ningsing Thoram April Kunithoi digi Kunmanga Fauba Tongan ba Mafam Singda Pangthokani Hairi Kesampatalay ba Ipsagi Office ta Pangthok Papawgi mi Famamada Justice Committee gi Chairman at Sibotami Khumana Anglo-Manipuri War 1891 da tongan ba mafam da thokiba thodok singda laikhidraba thongna phaba thauba sing masak khanglaba amadi khangdana lairiba kayabu mayek sengna khanghanna ba April 19 da laimaton lanfam da thawai thakiba thoba tarabu ningsingduna laimaton da pangthokani April kulumdoida wangkai mairaba poila ningsing thoram kaksingda leiba masin manau singda pangthokani April kunmarida mayang khanglan pham ningsingduna mayang khangda amadi April kunmanga da khongjom lanpham ningsingduna khongjomda ningsing thoram pangthokani thoram sing mapung phana pangthokpa ngamnana ba ban journal strike tobidana ba appeal tawri Juji Manipur government di Khongjom de advan tai kurum ba di pangthoi adu bo khoina tengol lampa hena khangna ba duda lan sona gi ba adugi tari kunga manga sida athoba sing adugi mafam da hakal ka tamba adu ama sana pangthong sa gani khwa to kuna tai manga phause tari kunga ni thoi kulhum doi kunmari kunmanga sana manga ni se mafam manga sida pangthong sing labagi Justice Committee ga aduga Justice Committee ga pula chaminariba akhoi Martyrs amasung Freedom Fighters sing gi mumunga yauna ma pangthong sing laba sinjabani Kanglai Economic Development Organization ke dogi tarani thoi suba mapokon mon thauram nga si kharaman kaithel da laiba imoino ima kaithel la pangthokhrei thoramadu Central Agricultural University ki Vice Chancellor Professor M Premjit ke dogi President Soiba Maniton CSIR and EIST ki Principal Scientist Dr S Bir Kumar amadi Panthoibi Housing Finance Company Limited ki Executive Director Tira Kesna maru oiba mioi singoina saruk yakhi thoramga mari lenana ke dogi soben yor masufongki Khairamban ima kaithel mari da pot yolibi ima manga amadi lamlong kaithel da pot yolibi ima manga da ke dogi mai kaidiki khudol pot biduna ikai khumnaba utki ISTV News ki video journalist Ningthokongjam Sana Jawbana kedona tawriba thabak thoram singbu miyamda khangan bagi damak ikai khumnaba utuna khudol pot pikhi kedona khairamban kaithel amadi lamlong kaithel da makhoina tawriba thabak singbu wangang khibe singna thagat prafongdok nakhi Professor M Premjit na kedogi thaumi gi mungmanung gi miyoi singna matam gi mahai marong amadi ansangna pi thaba pamlabadi mahaki mai kaidegi mateng pigani haikhi University na ikoina loina madugi training gi asango paisa do puthok charakandai MOU ama sign towner kandai da khoi hairiba kedogi isil inau sing si moi gi mari mata su natraga moi family gi members su akoi sangsil lagade khoi Manipur se mapanda gi pusila kandai da ngasai khudamona hareba khoi harga su hangam thau harga su mana masing harga su akoina puthok charakandai da akoina sinjak ta mapan tang da ba madom marom dam lop left chamangam ba duga Manipuram ONC se ai mayam da haijane Pungyar subdivision gi manung sanba Falang village da maina singbada mahiroi nupa macha ama sire ani na sokpadagi hospital la kana khrei laikhidraba nupa macha adudi MK Thothan apokpa MK Rocky kawi Falang village tagini soklaba nupa macha ani adudi ngahan themja jo amadi ningrei sangja jo ni makhoine lambida lakpada laibak makhada taduna leramba electric wire ma laikhidraba MK Thothan na net lobada mafam aduda mahak laikhide mahak ko kannana bohana bada angangani adu sokpadagi laikana khibani hairi Ayaba yaudana loktak pata irat thongni tawgani haina langol langdai sintha pungna sinduna amaiba kayaga loinana mioi chamanga romna sirong hiang hiren puduna loktak pata irat pelakpada moirang amadi thangagi miyamna ayaba yaudana loktak pata irat pe yaroi haina athingba pibadagi chauna irang thokre thokdok thokphamdagi phangba pawgi matung ina numit kharani gi mamangda Bisnupur district ki nambol kongkhamdagi ne haiba toijam sagai gi piba hauba langon bagi mi tanadaba ingkholda hoba laiwiraba tera pambi amana saba Sirong hiang hiren ama langol langdai sintha pungna sinduna amaiba kayaga loinana mioi chamanga rom hiang hiren adu truck amada haptuna puduna laklaga loktak pata lai sanagani haina lakpada moirang amadi thangagi miyamna athingba pikhi
अचंबा हियांग नतना थांगदा लैरिबा ईश्वर असिगी मथक्ता कनागुंबा अमतना महाकी मथक्ता लैबा यादे हाइबगी चटनबी लाई हक्तक्तगी लै लोकताक्ता मियामगी अयाबा यावदना लाइगी थरोम तौबा यारोय हाइबदगी नुमिदांगी पुंग निपन मखाइरोम ताबा दुवाई फावबा नाकल अनिदा मुकनबा थोक्की पुलिसनासु अकनबा सक्सल थौरांग लौखटकी इरात थौनी तौगनी हाइदुना लाखिबा मियाम अदु मोइरांग कैथेल यौरकपदा मोइरांगी मियामना इरात थौनी तौगनी हाइदुना लाखलिबा मियाम अदुबु थत्तुना थमकी पुलिसना मियाम अदु कंट्रोल तौरबा मतुंगदा लाखलिबा मियोइसिंग अदु नुमिदांग पुंग 12 तारकपा अदुवाइदा हलनकी थोंजु केंद्र की मनुंग सनबा सिंगजमई खत्री लेकाई पोलिंग स्टेशन 5/24 दा मिनिस्टर बिस्वाजना बुट कैप्चर तौबगा लोइनना खतना सैनबगी वाहौदगी ईवीएम मशीन थुगाइखी हाइबा असि मिनिस्टर बुलाना उहनबा वाफमनी अदुगुंबा थौदोक थोकिबे लैते हाइना थोंजु केंद्र बीजेपी मंडलंग असि सिंगजमई खत्री लेकाई दा पांगथोकपा पाउमिसिंग उनबदा फोंदोकश्रे मंडल की थौपुबसिंगना हाइखिबदा पोलिंग स्टेशन दा स्टेट पुलिस नतना पैरामिलिटरी अमसुंग सीआरपीएफ सिजनखिबे लैते नमित अदुदा मिनिस्टर मसाना मिखल नियम चुमना पांगथोकनबा पाउताक पिरमबदी लैखि बुट कैप्चर अमदी ईवीएम मशीन थुगाइखिबगी वाफमदी लैते हाइरि सिगी पोजिशन मिनिस्टर हायमे हाइब नुपासी सिदसु मंगोंदसु मंगोंदसु अइना कोइ लेकाइदा लेकाइसिदा लेबनि मसक खंगी अदुना अइंगोंदसु मिनिस्टर हाइ नंगसु मसक खंगी लोइनमक सिसिदा लेबसि खना सेना तौदि ग्यान ताना थादरो हाइबसि मिनिस्टर अमना लामगा असेंबा मागी असेंबा वा पौदमदुनि एने थेनाजबा तमजरिबा अदुगा खबर असि यावरिबा वाहाय असि निमिद असि दैना हक्थिना थेनाजरुबनिना वाहाय असि मिनिस्टर हाइरम वाफम अमत यौबिदे बिरेबा मतमसिदे खबर असि सिदा मसी मिनिस्टर बुलाना खबर असि सिदा हान हापसनबसि निमिद असि हक्थिना थेनरुबनिना आई तसेनि मिनु हो पौदम तमजबनि युमफम यावदु वाफमनि हाइजगे इम्फाल वेस्ट पुलिस कमांडोना ngasi numidang wairam jalal crossing dagi khuyathong crossing amadi nagamapa lambigi nak yata thiba humbagi thabak sathakre maduda miyoi chahum marfu masak khangdokpaga loinana masagi saktak se yaudaba miyoi tara nepal city police station da sinakre Ching Tam Healthcare Report Horungmam Lekai Amadi SRL gi sponsorship Makada Namthanlong Youth Club Thangmai Bana Sinduna Nongmagi Oiba Free Health Camp Ama Namthanlong Community Hall la Pangthokre Miyoi Kaya Ana Layeng Bagaloina na Hidak Lang Thakaya su Lemna Pikhi Namthanlong Youth Club ki Secretary Gangmai Rainana Health Camp Pangthokpa asina Lairba Miyamda na Layeng gi Khudongchaba Kaya Phangan Mangamlei Makhata na tongan ba Lekai Singdasu Health Camp asi Pangthok Haningbagi Apamba Phongdokki break matang luxury. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They strive the big new WagonR at our Aston Motors showroom located at Jingbirong, Balgas. Notice the Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makhada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All Mission ki Makhada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary companies singi sister yauna puna branch tara hum doyang duk jare miyam financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiyu ima pirol syrup anatra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masigi step macha asina higi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang achoba thabak Panthoi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoi Constructions Private Limited, a subsidiary of Panthoi Housing Finance Company Limited, Taurangbom Lekai, Oripok, Impang. Paradise Para Fruit.
Paradise Para Fruit. Have a sip and feel the difference. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Shri Krishna Classical Yoga Group of India, New Delhi Headquarter dagi thoglakpa cherol amagi matungina notice ki oina yoga teacher humpu selection tawjagani maruina India gi mapanda chatpagi khudong chabasu pizagani athuba matamda online biodata natraga resume thabiraku interview place Classic Hotel Imphal post singdi akupamaro gi damak contact 9810993987 email address berlayogaolympics@yahoo.com. Rising Academy, Sagolbantera Sapam Lera. Admission open for class 9, 10, 11 and 12 for the academic session 2019. Also, van service hostel facility available. First foundation course starting from 24 April 2019. Class timing evening 4:30 p.m. to 7:30 p.m. Contact number 9089748380. Panthoibi Constructions, a subsidiary of Panthoibi Housing Finance Company Limited presents Panthoibi Green Homes, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Amukana taram noksari makataba pauda Fire Service Week ki manung sa nangasi more Ward number 7 dalaiba Eastern Science School ke ground da more fire substation namade Bachelor's Youth Welfare Association ani na kusam na duna school gi mahiroi singda firefighter singna sisinariba kusukulai sing sisinabagi mawang mataw takpi tambikre mai chakpa matamda mataw karam na mai muthatkani amadi mai chakpa aduda awa ana taraba sing kamdaw na kangani haibagi matangda mahiroi singda khangan ki more fire substation gi officer in charge sanato mana Fire Service Day amadi Fire Service Week asi karigi pangthok libano haibedu khangan ki Firemen singna firefighter singna mai sakpa kannaba honabada atopa thodok kayada thawai katkraba makhoi gi singdusu punna epin gi tarik tara marida headquarter Imphal Fire Sub Station da legidirba singi mafamda sadanjali katpana mapung oiba thorom oiraga Epingi taiktra mai de kun bokse Fire Service Day and the week hana palan tawjabani Kaksing Fire Service na su Fire Safety Awareness amasung mai kanbagi demonstration Victory High School Kaksing da pangthokre thauramadu school gi headmaster KSS Ranjan Fire Service Imphal headquarter gi sub officer e jila Kaksing Fire Service ki OC ke Tempul Lamkangsu saruk yaki Assam Human Rights Commission gi chairman ti Wi-Fi gi apokpa laikhidraba tialam ningsing duna larik ama Wi-Fi People's Council Hall Churachandpur da phongkre tialam Churachandpur Government High School lengkhalamba miyoi amani larik asi mahaki mahiroi sing mahakpunung sijaba yauna Manipur Chief Secretary Jail Shamna iramba article sing khomjinduna puthokpani thoromaduda Justice LS Jamir Manipur gi DGP LM Khawtesu saruk yaki Thadau Kuki Students Union General Headquarter gi President Thangkhau amasung Secretary Dauza Thang Lungdim na luchingba mihut kangbo amana keng mongjang khuldalai ba water treatment plant ki phibam yengsun kre water supply si lamka town gi water supply plant zone 1 gi makhada patlen turel dagi ising lauraga miyam da ising pibani Union gi Secretary Dauza Thangna water supply asigi manak nakpa khunja singna ising tanki da iru lusinba pisu pisamba tawsilla haiba tabadagi yengsunbani miyam gi ising pifam da asigumba pisu pisamba amadi iru jasinba khudakta lepkadabani natrabadi akanba thabak lokhatlagani haiki Fire Service Week kamari lenana Manipur Fire Service Life Savers Manipur SDFC Bank State Blood Shell NSM amadi REMS Blood Bank apune khosan naduna ngarang blood donation camp ama REMS ki Department of Transfusion Medicine da pangthokre camp atu da Fire Service ki miyoi sing yauna nupa nupi punna miyoi yankhai romna EP ki Medical Directorate ke College of Nursing da nomagi oba EP ba amadi awareness camp ama pangthokre thoramadu da Health Services ki Additional Director Dr. P. Syam Sundar College of Nursing ki Principal Professor K. Kumudini Susaruk Yaki Zenems Blood Bank ki Medical Officer in Charge Dr. Surjit Konsamna
Manipurda igi tangai fadaba changa miyamna pibagi changa chauna khenabana khudongchadaba kayamarom mayoknari science na khamthengna chawkhatlabasu igi mahut sinba yaba posak ngasi phawba puthokpa ngamdabana miyoibagi hakchangda lemna mangkhragadaba ahenba I pithok piduna igi awatpa leiba miyoy kayagi thawai kanbada saruk yabiyu haiki Imphal Ukrul Lambigi Mahadev da Sakangdaba Singna passenger gari singda nung thajilakpadagi highway asida gari chenba ngahak leplure miyoi mari mangaromna gari sing khamaga loinana nung thajilakibani masina maram oiraga nak ya tapandun leramba gari sing Ukrul police na control tawduna gari sing chalhankhre Sahi tara lepluraba matungda Ukrul district ki Sangkai Kuki Khulgi miyamna nga phaba festival pangthokre singi district singi mafam ayambada mamangaida tribal Christian community na umangda punna sa tanba natraga tural nga phaduna Good Friday gi punna chaksaminei thorom asi chingi district kharada ngasi su pangthoknari Sangkai Kuki Khulna Thobal tural da miyam punna nga phabagi thorom asi mafawdam sagat ki bana maram oiduna sahi tara rom pangthoktana lakhibani handak mafawdam gi ising thadorakpadagi Sahigi nat ki oba tharamasi pangthokibani Nisana Kunaida piba chaitheng amasung masi thingbagi miyamgi thawdang haiba hiramda miyamgi khana nainaba mifamama thiam konjen warok laikai gi maira paibi amasung kada Imphal East District anipuna khosamna duna thiam konjel warok laikai de pangthokre Thauramadu da Kokelsor Maitai Kada President Hizam Priya Kumar Kada Imphal East District Committee ki President Ningthauzam Ongbi Mem Chaubi Kada ki Secretary Organization M Budi Susaruk Yaki Kada ki Vice President Ningthauzam Dorena Resource Person Oina Wangangki Mahaulang pok thorakpa amadi yuharaba matamda anaba singbo hospital dagi mataw karamna kangani habigi matangda fire service week kamari lenana langol da leba sija hospital da demonstration tokre amaromda ningthaw khongda leba Pamton Devi English School da su fire safety in school habigi matangda drill pangthokre Monsoon Music Band gi Poirei Lamdam Lamnungsi haina mingthonba music video album amangasi Manipur Press Club ta release tawkhrei thoromaduda hanage MLA Sapam Kunjakisor Elias Keba Music Band asigi President Soibam Barun amadi State Kala Academy gi Fellow Jeten Aurimna singba miyoi sing saruk yaki Chief Guest oina saruk yakeba S Kunjakisorna Manipur kundariba sing punsinba yamna mathau tai tongan ba sinphamda lairiba sing punsinaba honabada art and culture na asoba thawdang loba yai haiki Hausi sanabagi pao amuk pizari Haryana da Metara Nepal amasung tara mapanda pangthokadoriba Indian Open 2019 Super Combat League International Karate Championship ke Joint Chairman oina Manipur Amateur Karate Do Association gi Mutum Bangkim hablakle Kumbi Kangjebungda Jathariba Anis Suba MLA Trophy 7-man aside knockout football tournament ki ngasi sanikiba ahanba match ta Imoino FC Kumbina Sivanen 11 na chaubu goal marisino da thoikre Anis Suba match ta Naf FC Kumbina youth team Kumbibu goal manga ahom da thoikre Tug of War Federation of India amasung Nepal Tug of War Association na punna sinduna me kunipandagi kuntra phawba Kathmandu da pangthokadoriba taranithoirak suba Open Senior National Tug of War Championship Men and Women gi team ahumda saruk yananaba Manipur Tug of War Association da register tawraba sanaroi amadi masana asida yaubiningba singna April 23 gi ayuk pung 3 tagi tara phawbada Khumal Lampak Men Stadium Practice Field Gate number 13 da leiba association gi office da report tawrana ba khanghali Makataba sanabagi pausing boy ningthauzamdagi amuk phangbigani All India Football Federation na sinduna ngasidagi Maharashtra gi Kolhapur da team kontret na group Nepal thongna khaidoktuna Hero Junior Girls National Football Championship hokre mathang thagi tang ama phawa pangthokadoriba championship asigi ngasi ahubunum ki sanakiba Manipur gi ahanba match da Uttarakhand State Football Association bu golmari sinoda maitiba pikre match asida mai pakiba Manipur gi gol singadu Ais Linda Kom T Ais Kritina and Priyanka amadi Ais Silkina match ki kun suba humpuni thoi suba marifu mathoi suba madi match ki apiba matamgi ahapa minute amada sankhibani Manipur gi mathangi match tha siki tang kuni thoi da Goa ga sanagani
United Veteran Football Association Manipur Mapal Kangjibung Sinduna Mamang Thagi Tang Kuntra Mathoidigi Tim Taranipalna Group Mari Thongna Khaiduktuna Impal gi Mapal Kangjibung Chathariba RKFDS Ahum Suba Sangai Trophy Veteran Football Championship ki ngasi sanakiba ahanba match ta SSD VFA Sadar Hills na CVFA Sajingbu Gol Tares Sinoda Machibu Pikre Ani Suba match ki sanakibada Basai Thangmaibanna Sangai FC Thangmaibanbu Gol Ani Sinoda Machibu Pikhi Ahum Suba match ki sanakibada Basak Sor Sampuramadi BSA Sora FC Gol Amata Sanadana draw satkre Manipur Cricket Association na Sinduna tha sigi tang taramathoidigi tim taranithoina grubani thongna khaidoktuna Hainobo ground da sanaba haukiba ahanba MCA under 16 boys Naurem Raj Ningthok Singh Memorial Trophy gi ngasi Hainobo ground da sanakiba match da YWC Langthabalna Cyclone Thangmaibanbu wicket amada maitiba pikre match asida Cyclone Thangmaiban toss ngamduna ahanba batting tokibada over taramapal ga ball ahumda wicket loina turaga run chamaga kumanga lauki Masigi Pakumda Anisba betting Tokiba YWC Langthabalna over Kumangada weekend mapal turaga apiba target adu yautuna match si mai pakibani match asida YWC Langthaban gi Sanaroi S Robinson na weekend Maria Madi run taranithoi logduna man of the match taki Langthabal public ground sanakiba tournament asigi atopa match amada Trau Kwa Kaithelna Grau Khamnam Bazarbu run amada maitibi pikhi Trau Kwa Kaithelna tos ngamduna ahanba betting tokibada apiba over kontrada weekend Nipal Turaga Rancha Magumpumapal Loki Masigi Pakumda Anisba betting Tokiba Krau Khamnam Bazarna Apibo over Contrada Wicket Taruk Turaga Rancha Magumpunipan Kang Loduna Mersa si Mighty Kibani Mersa Sida Trau Kwa Kaitelgi Sanaroi Somo Kantana Ball Contrata Rukta Ranya Kayhumdoi Loduna Man of the Match Takre Hayeng Langthabal Public Grounda PTRC Paswayamadi Alamin Lilonga Sanagani Hainabo Grounda Model Club Singamakhamadi YUC Haino Boka Sanagani All Manipur Football Association Sinduna Tha Sigi Tang Taramanga Tiki Sathariba Inter-District Transfer Gi Ngasi Taruni Sanba Numita Tongan Ba District Singdagi Nupa Amadi Nupi Sanroi Taramarina Apply Tokre Hojik Pawuda Punna Nupa Amadi Nupi Sanroi Yankai Humdoina Apply Tauri Kangsup Road Young Physical and Sports Association Kripsan Naurem Thongna Sinduna Sahi Asida Nepal da Pangthokiba Sub Championship da Saruk Yaduna Champion Oirakraba Senior Indian Women's Football Team da Saruk Yaruba Kripsa gi Sanarusing Opagi Thorum Naurem Thongda Leba Kripsa gi Office da Pangthokre Thorum Masida Kripsa gi Hana founder Oiramba Mr India and Maipak Kripsa gi Hauji President Oiriba S Nabasandrana Thorum Mapusing Oiki Pangthokiba Championship sida Saruk Yaruba Kripsa dagi Hokiba Manipur represent Tautuna India team da Saruk Yaduna Mingchat Purakraba Sanaroi Singh India team captain L Asalata Sanaroi Dangmai Grace and Ratan Bala M Ling Thoingambi S Ranjana Amadi India team gi Nupigi assistant coach waina Saruk Yarubi Langam Chawa Devida Thauram Mapusingna Asamba Khodol Posing Piduna Pungning Thawatki Ani Suba led PH Dharmachandra Singh Memorial Stelben Men's Open Volleyball Tournament ki aroiba match da Naiba Nauremamadi TYWC Thamna Popiga Sanaragani All Manipur Volleyball Association gi Mieng Makhada Andro Masengpat Youth Club Andro na Sinduna Association asigi ground Sathariba Ani Suba led PH Dharmachandra Singh Memorial Stelben Men's Open Volleyball Tournament ki ngasi sanakiba ahanba semi-final match da NYBA Nauremna IGO Oinambo set ahum ama Ani Suba semi-final match ki sanakibada TYWC Thamna Popina YMDO Hairangoi Thongbo set ahum anida maitibu piduna final sangkibani tournament asigi aroba match tha asigi tang kunma thoida sanaragani Oksu Ningthimsa Khul Youth Club na Sinduna tha asigi tang tarani thoidagi team kunma thoina group tare thongna khaidukna sathariba ONYC trophy gi ngasi sanakiba ahanba match ta OFA Pungdongbamna ASSA Sanjembam Gol ama Sinoda maitibu pikhi Ani Suba match ki sanakibada sector team A na TYC Thaidobu Gol Mapal Anida maitibu pikre Ahum Suba match ki sanakibada THYEE Village na RYC Raisang Pungbu Gol Mari Amada maitibu pikhi Sacrifice Boys of Sugunu SBS Sugunu Kaksing District na Sinduna tha asigi tang taranipal dagi team kuntrung na Saruk Yaduna Sugunu Public Ground na Sathariba Mari Suba Ningthojam Angwam Samadi Laisam Ronit Memorial 7-man aside Open Football Tournament ki ngasi sanakiba ahanba match ta Somanan FC Elang Khangpopina
Sugnu Zaubu Gol Manga Ohumda Amadi Anisuba Merski Sanakibada Sugnu FC-na MYC Waikongbu Gol Manga Ohumda Maitiba Pikre. NISPC Limited Loktak Power Station Manipurna sponsor Toraga All Moirang Football Association Amopa Moirang na Sinduna Tha Sigi Tang Tara Mathoidagi Team Tarukna Grubani Thongna Khaidoktuna Moirang Multi Purpose Higher Secondary School Ground Moirang da Sathariba Tara Mathoi Suba Loktak Trophy gi ngasi sanakiba match ta Nisa Thangmaibanna KPFC bu goal ahum amada maitibe pikre. Eastern Lion Club Nongada Amadi Eastern Unique Club Kameng na Sinduna Tha Sigitang Tara Mangatagi Team Tara Tarukna Group Mari Thongna Khaidokuna Sathariba Ahanba Ipathau Puriramba Kapki ngasi sanakiba match ta Sekta Team B na NKFC Nongada bu goal taruk sinoda maitibe pikre. Tulihal United Football Club na Sinduna Club asigi ground Sathariba Anisuba TUFC Village Open Football Tournament ki ngasi sanakiba ahanba match ta TYPO Top Amadi CMC Sangam Dabi goal amata sanadana draw satkre. Anisuba match ki sanakibada LSYC Lisam Lokna TUFC Team B Tulihan bu goal ahum sinoda amadi ahum suba match ki sanakibada Angtha United PUGB FC na PRNC Poiro bu goal ama sinoda maitibi pikhi. Mari suba match ki Kibada Kapang FC Amadi Angtha FFC goal amata sanadana draw satkre. Thakasari boyai hauzik aroi ba damaru iba pau amuk pizari. Hingang Kendragi polling station khuding makta CCTV record amadi webcast toram dabadagi polling station khuding mak nauna vote pangthok naba Congress na election commission na wakat khrei. Jiribamgi Butangkhal Government Upper Primary School da Laikai gi cha puthok pusin tawba mioi amana oja singi miot sinduna lairik taktuna leiram lei. Amadi Rims Rota gari mawng sumna khamdabadagi emergency yauna miyamna jathok jasinda khudong sadaba chauna mayoknare. Ngasigi oina dia STV de pizza ba Manipuri pau matang sa talo sinjari miyang tabiri pagumna makpo mukarna kurumjari.